ngasi di ay su tumin na layer mayam dasu ay di mayam na laaga bichar tawge haibra mayam laaga public mi phama ka ngang na si haibra ay di ngasi di ay atabi ma di tawnarani huki gi mayok tawang mana ngang bodo yam phai ko central forces ki mana yam against tama tawbodo yam phai amasu haige litan hariba mafam se oja asang kasarna ma election lep kani haidana aingonda tangkhul gi chelina kharana aingonda su haibire aduna maram oirakanda aduna maram orakanda magi election sigi damakta magi election propaganda je tawnana bagi damakta sumaina maram chunglei leitaba aibu signature asaba ma tawbira makanda aingonda aranba tahaloga public ki mayam da mathumram khangdana aingon tahlo basidi ai tasengna nungaite mayam ai mayam khudimo po amukana khurumjari ki comment mayam je ai parubada ai thwai jam nungaite plus ai je pura traitor aduga betrayer aduga imalebak sigi amukta kemta tawroktraba kemta khalaktraba adugi isagi kudong chaba ngakta yengba mi oina sumaina sum public ki sentiment chu keno tawgibadagi ai asengba chumba wari sidi amtangdi mayam da liramage aduga matung tarakpada aina mayam gi thabak thoramda yawba yawtaba haibadudi hoi mayam gi su apambo oire ai gi soi ai gi aningbo public sentiment khara phangnanabagi damakta ai se mana indigenous peoples forum dagi resign tawi haibagi damakta kuki ga mari leine haiba achoba accusation ama leire hojik advisor mayam ama hojik phammaga wari sanarba matungda rohan public na nangonda yam lana logre masing tangdi nang sengdokpa chummi haibadagi aisu alaman ge advice ki matungina aisu tawjarakpane Bishnupur public school la ai wangangi oja asang kasarna pung 10 ga minute nifuga mapanda ai screenshot ka loina na thagacharake mana ingonda phone tawre na angtang MBC church ta lakpa yabra laga di soy ama khak tawba lao haidana phara phatta su aisi indigenous peoples ki president ni soy tawba du ma ingonda phone tawra kanda no mo wali ngai da ma ingonda haiba kai do mayam ai am tanga haijege ngasi phauba naga ga aduga maitai ga indigenous oiriba mioi ani keno kanglup ani se phurup ani se kanada bada akaiba tholak pa yai nungai na da ba tholak pa yai haidana aisu chinje melaga leibane sida yamna ne aidi mithu mitambal hage bajida maitai macha mayam ama mathong maram khangdana aije angang ni aije sumatagi christian dharma chatlure aduna du tawre madi aduna du tawre na chakat ngang ba sida mayam ama yauriba munna tawba amtang amta taw yengbigo ba sangdai na badi ka manung amda sangdai na kanda kanana achumano kanana aranbano na tawgibe aduga laibak sigi damakta chela iba aina ko karimna nataba ai khumbangam gidi haibagi damakta ai aranba tabadudi ai yagre paisa ga ju karimta mai linde sigi meeting se mayam munna tabiyo paisa gi nate integrity gi wafam ne ichilinaw mayam maite ichilinaw mayam noi mathumram khangna noi nganganu si paisa gi amta nate mina yeta thangu oida thangu sigi function chatlu nang adugi soi taw soi dugi maram du su kemta haidana ai ga do bi soi taw doino kari gi damakta soi taw doino akhoi je ekta mina hekta si taw adu taw ada taw chatlo na hekta sahi angang ni hekta na ta akhoi bu hekta mathongram khang ne hekta taw bodo yagadro phamji law ne kanano law phamji law hoji nagagi chilnaw sing oisu law phamji ai pham ai je ai gi keno ai gi thong law lang dok chari phamji law sauna da bi da phajana ngang na si public ma amang da live thado ga ngang na si mathongram khang na di aingon accuse taw bodu di ai taw bi rakano ba ai sunga ya janing de ba darka su oi de ba double standard gi thabak chu ai taw su taw roi aduga mi gi makha da layo haiba mi gi makha da layo haiba rohan du su ai oi roi ba no hat ke ju halu law aingon da ko kap ga hat ke ju halu law tawning ma taw ro darka oi de ba ko aduga ai mina sumaina hekta mathumram khangdra kanda sumaina tawbadudi ai yaro soi gi maron su palakte kari maram gi tawduri ba soi no ai ji angang ne na hekta sida kalu sida thangu nangna si taw nangna sumain taw haibasi sigi moong da ai tawgadra ba pharaphat su ai maitai macha ne mikha polaga minai rona di ai leiroi ba ai ahal laman ani ne si taw nang sida thangu si taw haibadudi ai sung taw roi ba dakam to oi de ba ai jo object aigi oiba on voice aigi ngang ba honara ani ba numit sima NSNIM na aduga public ki pressure mayam ama lakpadagi ma president oiba yararoi indigenous peoples forum gi mai angtang di kanbiyo rohan nang ngayam bagi mai angtang di kanbiyo na mana aingonda haijarak padugi mapan ai indigenous peoples forum gi president je ai oikibane aduga ai thawai yam nuaite mayam ai wari je lijage numituda ma behind the scene pura laigre numitugi mai nga na ba hotna ba matamda tripura gi ningthau la atopa bureaucrat officer myam ma la atopa lamlam gi politician myam ma la agam tawriba mayam dugi mai nga ki base magi mamai nga ki base rohan film ne haibse ma nga si di kawgre adudagi mu magi mamai chop kadaba mayam do numituda aina kanbire mana lekha ta kadaba mayam mana migi kenoda legada mayam du numituda
aina masi magi kenodudagi aina kanbire kanam natte indigenous ngatani ko Christian maja ngatani ko na hai na handagi ai pastor mayam na khambagi ju ai tumina leibane adu public mayam na ai yamna meeting ai di ai je mithibong mitambal gi type ta ai je kenta ko gi leibak si gi damak ta kem khandraba cookie gi minai gi type ta ingona wa ngang pase asi gi damak ta ai yam pen da na ngang ai haijarak pane ai asau base ketang di ai phonglo chae public mayam da mayam na jik laga ai gi da lakpi ge bra pham je bra mi pham je bra bichar to bi ge bra ai tong na ra se ba uji ta ai ju ke shu ai siba ki dong na tre ba uji sigi sentiment je yawra ga di rifle na ai ngon da call tore kari gi damak ta call tore ba ai se president amani adusu indigenous peoples forum gi president amani ko ai se president ama oi bani na president gi aya ba sunyaw yaw dana knowledge sunyaw yaw dana consent sunyaw yaw dana president ama gi kaino ha ba si karimta kaino tawdana khangdana kemta khangdana kaino se thagalam bani na assam rifle na ngon da call tore ga rohan sumai tawdana nangi naming de signature ama thola ga khoi gi against ta call ama la kamai tawbno si hai kana aina hai adu de ai idea sunglei leite kamai tawbno hai sibu kana na thagat pa chino na aina hangba matam jeda sumai tawba chini hai kana soi je ai gi asaba soi oiraga lerame president amana kawgadabani president amagi ayaba yawar kanda meeting samon tawgadabani chief advisor haiba term je sunglei leite aduga mayam siu khangbiyo indigenous peoples forum da kanam ta yaude indigenous peoples forum da amarom da hire tagdi magi mamai ngak na nabagi damakta aina president obigi bani simasu mayam khangbiyo mana hojik mana yam kanna keno ama tawri bani hojik assam rifle na mangon da kihal habegi kanana kihalak to ngonda aina kari aran ba tawrage nangi sida sumatagi dakas thabadu tokthokhrone assam rifle gi tawnar ga ngangna griba mayam do delhi da ai samak ni ne adubu nangi yekna budu di ai gi su yekna ba oyu nangi khanaba nangi tinaba mi du ai gi tinaba mi oyu hai ban Nelson Mandela gi adugi formula du di akhoi da palakanu hai bani aduga maram chana phajana public ki keno yeng kan da nainami na se ko public sentiment khara phangnaba gi damakta rohanna keno tauri ba se indigenous peoples forum da gi to ise keno taunana bane hai gumba cookie gi for da lei badagi ni cookie ga maga yanar ga tawbani hai gumba assam rifle gi spy ne hai ba gumba such a stupid statement aduk yamna handaba thakta assam rifle ga ai ga mari lene central forces ga ai ga mari lene hai gumba in the IDP singi damakta function tawbada Indian Army singna laaga moina mateng pangjabadudi pangsasano kasu kai de dudi akhoi no hairu bazu ngamde pangba lakpa function da dumaina khara akhoi gi public involvement laina badubu mana wrongly interpret tawrakanda aisibu yamna prajagi at mayok ta tawba chatpa mi gi type ta tawbadudi ai tasengna nungaite Assam Rifle na call tawre I aingon da president ama oina kari maram gi thagal inno duda aina Assam Rifle ki raga kaidobagi keno tawdoino ba Assam Rifle da su moisu dum khangini akhoi na kari tawge kamai tawge ha je moi loi khangini ko aduna lakpiro phajana wari sarsi aduduga sida ai kanom tang haijage kwaidagi keno haitare pangba haigadra leadership tanaba natte ai toksage na tokpani mayam ai toksabani kaino matamda ai migi makha da leirakanda sida si president ama oiragadi president gi ayaba yawr kanda function tawgadawbani kaino mi pham ga su president Delhi che niyom da ai hajarake Delhi da National Human Rights Commission da mana chepi khat pachalibse pharapat su angang oijaraga su maitai gi angang macha pet lawba angang ama to ai oijaraga su ai gi ayaba yawr kanda ma Delhi chatkadabane adu khangna wa ngangune maitai macha seng president ai bisi aduni ne president gi ayaba yawdragadi ma thaba amta tawba yaroi ne adugi president gi protocol do kantho ama kanda loi kakthal kanda president gi soi saraga chatlaga National Human Rights Commission da sigi tawbse ai sum yaraga layo haibro akhoi sum mi gi makha da leije haibra ba yade adugi niyom do amta yade aduna yare mayam sidaidi phajana dum keno tawrasi yengasi aduga punna dum keno tana minaraga tawminarasi sida phajana amtang keno tawrasi